lamdam asida leiriba miyamda suba nomagi hainabi ama tapna lakli hotnaningba naha kayagidamak lengak asina mateng pangani haina Manipuri Chief Minister N Birena Fongdokre. Handakta Union Finance Minister Nirmala Sitaramanna Parliamente putokiba Union budget pu yaningdaba phongdoktuna Bharat sinba thungna chayol ama chupna sangsilakpa wakat khongjang saruk ama oina CPI Manipur State Council na su saugatkre. Numit mari ni chupna chathagadaba anauba chahigi mahai marong thabagi kumhai ama oiriba nipotaret suba luira fanit lisingani kun ngarangdagi fungyar esigi manung channa leiba riha village ta hokre. Ministry of Information and Broadcasting Education Media Center na Commonwealth Education Media Center for Asia New Delhi na sinduna tha asigi taramathoi dagi Dimapur gi Hotel Acacia da satharakhiba Community Radio Awareness Workshop loisinkhre. New Zealand Police ki Stella haina mingthonba Artificial Intelligence Based Police Officer ngarang launch tawkre. Mioi bagi saphamga manaraba Electronic Lifelike Assistance asi February 13 tagi New Zealand gi Police National Headquarter lobby de thamduna mathau tawhallagani hairi. China da Novel Coronavirus ki laichatna laikhidaba migi masing lising amaga chahum sukre. Haujik phawbada laichat asina shokhallaba mioi masing lising yankhai mapan henkre haina China gi National Health Commission na fongdorakli. Laichat asina maram oiduna nauna mioi chaniga nifunithoi sikhibaga loinana anauba case lising taramariga chanipan nifu thengnare hairi.